Saibol da Kuki nupising aso apan yawbadugi Tenopal shutdown makhatana tawgani haina lauthokre. Ngasi Delhi da Kuki nupising na protest tawkre. Saibol da mateng pangna ba Moreh dagi Kuki village volunteer sing lakari haina thadrokpa video social media sinda thaganaragle. Chatliba tha sigi tang ahungi ayuk pung tara makhairon tarakpada Ajay Kumar Bala Raj Bhavan Darbar Hall da Manipur ki anoba governor oina wasak lauragane. KCP PWG active member ama Manipur police na phagat kre. Public miyam ama businessmen singdagi senkhai thungkai tawbada senabani haba aina thinkrabo lal holo KCP PWG ki active member ama police na Imphal district ki manung channa laiba Mantri Pukhi Bengali cross manakta phagat kre hairi police na pharba miyadagi maming Irom Bhaskar Singh sahi kunthra kawi hairi Manipur gi irang asi assembly mifam da khana se haba nga asina yadribasi leipung phamlaga khana ga dawri bara haba wapam CLP leader Okor Ibobina phongdokpaga loinana miyam saubagi pankhai yawraglabadi assembly mifam kau haba yadriba lenga asigi MLA minister Singh henba security thamduna ngak selabasu kanba ngamloi haina phongdokre Imphal gi Congress Bhavan da ngarang pangthokiba pawgi mifam amada Tam ahumlak Chief Minister Oiram Laba O Ibobina Hai State Assembly ko winaba Congress MLA singna Governor Chief Minister amadi Manipur Legislative Assembly gi Speaker da haijabada law kai de haiduna yakhide karigumba lebak miyamna lengaki matauda khangba ngamdabadagi sauraklabadi MLA Minister singi ahenba security lauduna ngak selabasu kanba ngamloi haujik leiba Manipur irang asi khananaba Assembly kaunaba haijabani adubu yabidre leiba BJP lenga asina Manipur irang loisinduna ingtapa puraknaba thaba paikhan haibada ngamdaba Manipur gi legislature amasung political parties gi mihut sing punna satuna prime minister unaraga wari sasi haibada so state lenga asina yadabadagi Congress party na appropriate forum da haibani lan manung phawa malem gi lebak sing da parliament natraga assembly session phamduna oiriba phibam adu khanaba haibasi tawnaribani 57 suba mountain division gi ke manung da sangkhibadagi thiba khangdana leiriba Kamal Babu wathok yauna house da khanagadaba issue ke ama leiri haina su Oibobina phongdokhe adubo asiguma phiba masita lenga asina pungning singsinbagi mahut Congress na Assembly mifam kau hairibasi chumi chumde amadi Congress lusingba sing constitution nainau haiban singba phongdoktuna Assembly mifam kau haiba yadribase state asigi oina laibak thibani mamangda pangthokiba Assembly mifam amasu minute 8 khak legislature sing phamoi phamdagui tawraga losinba laikre Assembly mifam kauna ba taksinba haibasi opposition gi sabsaba mathawni haike Minister Nemsa Kipjen gi wafam khunja singni yani da Imphal East ki yangang pokpi uyok sing amadi thamna pokpi uyok sing gi mafam sing ase sing gi administration gi makhada laibani haiba nemsa kipgen gi wafam yangang pokpi khunja singna yaning da phongdorokle uyok sing ase da central forcing nauna thamduna section thorang lokhalakpada Kuki nupi sing da laktuna khongjang sangsilakpa laibak thibani athuba matamda khongjang handokadabani haina yangang pokpi club ki member Hemantana phongdorokle yangang pokpi club ta pangthokpa paw gi mifam amada Hemantana hai irang asigi manung chana Kuki militant sing na loksing kraba uyok sing ase lamdam masida Kuki sing da khundarak tringai ipa ipu sing gi haktaktagi khunja sing gi uyok na basing oina leraklaba mafamne uyok sing ase Kuki lup kharana Saibol post haina nauna mingtholiba se aranbani uyok sing asiga thangnana leiriba kaungni amadi sangran hairiba ngasina Kuki sing na loksing kraba mafam sing asisu Kamelo Reserve Forest ki manung chana leiba mafamni haike maana makhata aduna kumja 1980 gi matamda forest area asida Kuki gi yumna ama ani khak tarambadagi tamna mito pusilaktuna khulling sinkhiba mafamni khuling duna leiba natana thamna pokpi amadi yangang pokpi uyok singda central forcing thamduna irang laksina pohona ringai chairakta Kuki nupi singna khongjang sangsilakpa maram chade hana mahana phongdokhe